Irang manungda lakhiba amadi logi wangmada pairiba khutlaising pikhalaknaba Governor Ajay Kumar Vallana numit taretni gi matam loikraba matung makhatana numit taretni amaga amuk sangdokre Governor ge official oiba cherolamada state asida thokliba thakun helaba irang asibo laksinaba laingakna ching amasung tampaki mafam kayada thabakaya lokhatli masigi manung chan haukiba February kundagi hauraga numit taretni gi manungda State Armory amadi Security Force tage lakhiba amadi logi wangmada pairiba nongmai atai khutsukhulai amadi nongmai marusing manaknakpa police station outpost amadi security force kinge camp singda surrender taunaba khanghanki adubu matam asi ngarang loikhibaga loinana khutlai surrender tauhodriba singna lakliba March 3 ki nungthil pung mari fawbagi manungda manaknakpa police station outpost amadi security forces singi camp singda khutsinana bahairakle hairiba matam asigi manungda masana khangna khutlai pikhalaklabade karigumba action amata lokhatloi karigumba khutlai pairiba singna aduma khutlai paisinduna thamlamba tarabade miyoy adugi mathakta laingakna akanba action lokhatkane maram asina miyamna su state asida ing tapapuraknaba amadi naha singi yaifanaba paikhalakliba thabak asida mateng pangbiyo haina so governor na appeal tawrakle